ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯏꯁꯤꯡ ꯍꯥꯞꯄꯦꯀꯣ ꯃꯍꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯁꯟꯒꯦꯗꯤ ꯍꯥꯏꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯅꯦ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯆꯔꯥ ꯀꯩ ꯊꯣꯡꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯍꯋꯥꯏ ꯃꯨꯁꯣꯔꯤ ꯍꯋꯥꯏꯅꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯊꯣꯛꯑꯒ ꯕꯣꯔꯥ ꯍꯧꯔꯤꯅꯦꯕꯁꯦ ꯑꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯒꯦ ꯑꯩꯅ ꯈꯟꯅ ꯃꯀꯣꯛꯇꯒꯤ ꯂꯧꯍꯧꯗ꯭ꯔꯦ ꯁꯦꯝꯒꯦ ꯍꯥꯏꯕ ꯈꯜꯂꯨꯗꯦꯕ ꯑꯗꯣ ꯑꯇꯥ ꯁꯨꯝ ꯂꯧꯁꯜꯂꯦ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯂꯧꯁꯟꯒꯦ ꯑꯩꯅ ꯑꯗꯣ ꯀꯩ ꯊꯣꯡꯁꯤꯒꯦ ꯈꯜꯂꯒ ꯍꯋꯥꯏꯗꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯒꯅꯦ ꯑꯩꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯦꯅꯝ ꯑꯗꯩ ꯁꯤꯡ ꯀꯩꯀꯥ ꯍꯥꯞꯄꯒ ꯕꯣꯔꯥ ꯍꯧꯔꯦ ꯑꯗꯣ ꯑꯁꯤ ꯕꯣꯔꯥꯁꯦ ꯊꯣꯡꯗꯣꯏꯅꯦꯕ ꯆꯔꯥꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯗꯕꯅꯤꯅ ꯈꯪꯍꯧꯗꯦ ꯍꯋꯥꯏ ꯈꯔ ꯂꯩꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯏꯟꯗꯔꯁꯤ ꯇꯛꯏꯅꯦꯕ ꯇꯛꯑꯒ ꯑꯗꯨꯒ ꯑꯩꯗꯤ ꯃꯌꯥꯝꯁꯨ ꯁꯨꯝ ꯆꯥꯅꯔꯝꯃꯅꯤꯀꯣ ꯇꯛꯑꯒ ꯑꯗꯩ ꯕꯣꯔꯥ ꯍꯧꯕꯅꯤ ꯃꯌꯥꯝ ꯆꯥꯅꯕ ꯌꯥꯎꯔꯕ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯃꯌꯥꯝꯗꯤ ꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯣꯡꯉꯒꯦ ꯑꯌꯨꯛꯁꯤꯅꯦ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯅ ꯀꯣꯛ ꯁꯥꯏꯕꯨ ꯍꯌꯦꯡ ꯕꯥꯔꯣꯒꯤ ꯊꯣꯡꯕꯗꯨꯅꯕꯨ ꯈꯔꯕꯨ ꯀꯣꯝꯈ꯭ꯔꯦ ꯑꯌꯨꯛꯁꯤꯅ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯦꯅꯝ ꯈꯔꯒ ꯑꯗꯨꯗꯩꯗꯤ ꯄꯥꯁꯄꯨꯔꯣꯟꯒ ꯃꯣꯔꯣꯛ ꯑꯗꯩꯗꯤ ꯇꯦꯖꯄꯇꯥꯒ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯉꯧꯔꯦ ꯃꯌꯥꯝ ꯑꯂꯨ ꯍꯥꯞꯆꯜꯂꯦ ꯑꯩꯁꯦ ꯌꯥꯝꯅ ꯊꯣꯡꯗꯦ ꯌꯥꯝꯅ ꯊꯣꯡꯗꯦꯕ ꯃꯌꯥꯝ ꯆꯔꯥꯒꯤꯅ ꯈꯤꯇꯪꯇꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯃꯝꯇ ꯍꯥꯞꯄꯁꯦ ꯌꯦꯡꯍꯟꯗ꯭ꯔꯦꯀꯣ ꯁꯝꯅ ꯂꯧꯁꯜꯂꯦ ꯃꯌꯥꯝ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯊꯨꯝ ꯖꯤꯔꯥ ꯂꯣꯏꯅ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯍꯥꯔꯅꯦꯕ ꯃꯣꯔꯣꯛ ꯌꯥꯎꯔꯕꯅꯤꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯀꯨꯞꯄꯒ ꯕꯣꯔꯥꯀꯁꯦ ꯍꯥꯞꯄꯒ ꯉꯧꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯂꯧꯅ ꯊꯥꯡꯒꯠꯄ ꯍꯥꯏꯗꯨꯅꯤꯗ ꯊꯥꯡꯒꯠꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯈꯤꯇꯪ ꯏꯁꯤꯡ ꯍꯥꯞꯈꯤꯗꯣ ꯑꯗꯨꯝ ꯃꯈꯨꯝ ꯀꯨꯞꯄ ꯉꯧꯅ ꯈꯔ ꯁꯨꯝ ꯀꯪꯁꯜꯂꯦꯕ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯥꯍꯟꯅ ꯂꯩ ꯑꯔꯣꯏꯕꯒꯤ ꯏꯁꯤꯡ ꯍꯥꯞꯄ ꯌꯥꯔꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯩꯅꯅꯦ ꯁꯤꯡ ꯍꯥꯞꯄꯧꯗ꯭ꯔꯦ ꯁꯤꯡꯁꯦꯅꯦ ꯁꯤꯡꯒ ꯐꯗꯤꯒꯣꯝꯒꯅꯤꯁꯦ ꯃꯌꯥꯝ ꯁꯤꯡꯁꯦꯅꯦ ꯊꯥꯎ ꯉꯧꯕ ꯃꯇꯝꯗꯅꯦ ꯁꯤꯡꯒ ꯑꯗꯨꯒꯗꯤ ꯑꯩꯗꯤ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯗꯤ ꯍꯔꯤꯕꯣꯞꯁꯦ ꯍꯔꯤꯕꯣꯞꯀ ꯇꯔꯥ ꯊꯣꯡꯕꯅꯤꯅꯅꯦ ꯍꯔꯤꯕꯣꯞꯀ ꯁꯤꯡꯒꯁꯦ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯄꯗꯤ ꯃꯅꯝ ꯑꯃ ꯇꯣꯉꯥꯟꯅ ꯅꯨꯡꯁꯤꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯖꯥꯡꯅ ꯑꯗꯨꯝ ꯊꯣꯡꯖꯜꯂꯦ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯑꯗꯨꯒꯩꯗꯤ ꯆꯪꯉꯒ ꯊꯣꯡꯕꯅꯤꯅ ꯊꯦꯡꯉꯦꯕ ꯂꯥꯏ ꯇꯧꯕꯗ ꯊꯕꯛ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯟꯗꯤꯔ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤꯅ ꯑꯗꯩ ꯌꯨꯝ ꯂꯥꯏꯃꯨꯛ ꯊꯥꯟꯒꯅꯤ ꯃꯟꯗꯤꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯅꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛꯁꯦ ꯄꯀꯞ ꯊꯣꯡꯕꯅꯤꯅ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯉꯦꯅ ꯖꯥꯡꯅ ꯑꯗꯨꯝ ꯊꯣꯡꯖꯜꯂꯦ ꯆꯔꯥꯅꯤꯅ ꯑꯗꯨꯅꯗꯤ ꯈꯔ ꯁꯝꯃꯦꯅꯅꯦ ꯈꯔ ꯁꯝꯖꯤꯜꯂꯗ꯭ꯔꯥ ꯑꯩꯅ ꯊꯣꯡꯉꯅꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯒꯗꯕ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯏꯁꯤꯡ ꯍꯥꯞꯄꯦꯀꯣ ꯃꯍꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀ ꯁꯥꯏꯗ ꯋꯥꯏꯇꯤꯗ ꯆꯪꯉꯨꯗꯅ ꯀꯣꯛꯁꯦ ꯁꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯄꯦ ꯁꯧꯔꯦ ꯐꯖꯅ ꯃꯌꯥꯝ ꯃꯍꯤꯁꯦ ꯀꯪꯁꯜꯂꯦ ꯐꯖꯅ ꯁꯧꯔꯦ ꯃꯍꯤꯁꯦ ꯀꯪꯁꯜꯂꯦ ꯍꯤꯟꯖꯥꯡꯁꯦ ꯃꯨꯊꯠꯄ ꯌꯥꯔꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯌꯥꯝꯗꯤ ꯆꯥꯅꯔꯕ ꯃꯌꯥꯝ ꯍꯋꯥꯏ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯕꯁꯦ ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯗ꯭ꯔꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯕꯣꯔꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛꯐꯥꯎ ꯁꯦꯌꯔ ꯇꯧꯗ꯭ꯔꯤ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯉꯁꯤ ꯍꯞꯇꯥꯗ ꯊꯣꯡꯕ ꯍꯧꯒꯠꯂꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯁꯟꯕꯅꯦꯕ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯃꯨꯊꯠꯄ ꯌꯥꯔꯅꯤ ꯒꯔꯝ ꯃꯁꯂꯥ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯃꯍꯤ ꯀꯪꯁꯜꯂꯦ ꯆꯔꯥꯒꯤꯅꯤꯅ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦꯕ ꯀꯩꯁꯨ ꯌꯥꯝꯅ ꯆꯥꯟꯅꯒꯗꯕ ꯅꯠꯇꯦ ꯈꯖꯤꯛꯀꯣ ꯑꯗꯨꯒꯤꯅꯤ ꯒꯔꯝ ꯃꯁꯂꯥ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯨꯊꯠꯄ ꯌꯥꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯃꯍꯤ ꯀꯪꯁꯜꯂꯦ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯂꯥꯏꯅ ꯈꯪꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯅ ꯁꯤꯒ ꯂꯩꯔꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯆꯥꯔꯒ ꯈꯪꯕ ꯍꯥꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒ ꯑꯩꯅ ꯍꯤꯟꯖꯥꯡꯁꯦ ꯈꯥꯏꯗꯣꯛꯑꯒ ꯃꯇꯧꯁꯦ ꯈꯔ ꯃꯥꯜꯂꯕ ꯐꯖꯕ꯭ꯔꯥ ꯃꯆꯨꯒꯥꯁꯦ ꯑꯩꯗꯤ ꯊꯥꯎ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯞꯇꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯆꯥꯝꯃꯒ ꯇꯣꯃꯦꯇꯣ ꯍꯥꯞꯀꯩꯁꯨ ꯑꯩ ꯍꯥꯞꯍꯧꯗ꯭ꯔꯦ
ꯇꯣꯃꯦꯇꯣꯁꯨ ꯍꯥꯞꯀꯦꯕ ꯆꯥꯏꯌꯦꯕ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯍꯋꯥꯏ ꯃꯨꯁꯣꯔꯤ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯐꯥꯎꯅ ꯁꯦꯌꯔ ꯇꯧꯗ꯭ꯔꯦꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯤꯁꯤ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ